Matamgi Manipuri Wari channel asibu tabiriba khwai pumnamakpu taramnok jeri ngasisu mahausango 21st Centurygi Machaibemma taramanga suba tangkak amuk puduna lakjeri mayam punna taminarasi Charles Garidu spit kalap thauduna maurom da haitharai steering duda makut anidu jena paisinduna wakhalda amadi thamoida phaurakliba amadi pungalakliba langtaknaba do phathananaba kana hotnari gari thongna ngasailan ngamna hairikwa wahaisingdo mitmangda mayek singna chingthoktuna urakli lan ngamna Charles bu amutela o haidona magi kana kaurakpadoda Charles magi kakagi kada praprap lai lan ngam phamungna kana thariba sofa duda phamdona leirami Charles su changsindona sofam da phamthai kakagi toba kaka Ichaga wafam amta khanagi haina kauribani kaka kai wafam no hekta haibiu langam chumna phamnambadagi makwang khajikon tharakduna khotki khoning anina phaiganna sauraga makut ani lausinaduna lathaba miteng amaga loinana hairakle hekta chulamni hekta leiramni haibagi wafam dinate kakan haiga dawrabase nangsumuna khal Charles langami matawduda hena khangningba bokladuna mamit hairak khojindu nenglai wado Hairo haibagi maongda langam sawadu makata tharaduna hairakli maudagi khara chathoklaga I think it was around 5 km aduwaida chalaga khunna male drive ngakta tamani adubu karamba drive no haibadi confirm tama ngamri maramdi makhoige duda leiriba singdo kanamdaga wari sabagi ayaba pide hawjuk phawbagi oina khondugi maramda khangba Pau hairagadi makhoi community do chief amana rule dawi makhoi gi way of living say farming no oi farming hairaga makhoi na tawri base manly paddy ngak toina taw asina taba makhoi gi maramda kari su khangba ngamri khonsige never village leite nakan na chingoina mari samthaduna laikibani ma police ki team mama chatuna akhoi thoiba bo leiramba yaba mafamsing sumyengbada hawjiki khunse thengnabani Adubu police na jangduna yengi haiba matamda permission pide haire masing phanam yamlabani hairibado adubu yaba ko walaitri karigi yandribano sin kaiguma thoibana mafamduda leiramni haina khalasi makoina thoibabu lotpagi maramse kari oigadoriban amaromda hairaga konduda leiriba villager amani do police na question hangba matamda masada ipapa khatpa matawa ma utli sin masidani hena jingnaba mapokhalibasi dangkari khali chawba Munna tarambani yam munna Wari duna lotion kibada wahang ama hanglai ichamchamba wahang ama kaka search wari na may suda holaga search ta budi kari kai kari guma makhage proof amta laite adogi sumathagda plane duda tungna kiba passenger amata mafam duda ki phangkiba su laite adoga Manipur dagi chief amagi power se magi village maning dadi yamna jaw namduna changna haina khalase Population ka hena khoina aspect tawgadagi hena taramduna khuthoknarabadi hena chawba wathoka moi ka dawribani aduna sumarama moiraga wareni su tawba ngamdabani pupudi khangdabra aina khangbada soidana khanglamgani na dikhali Charles langangi wari do matung inna ma jingnare langtaknare wakhaldo asingba ma khangningbana chawba aisu thabakse thadokpa yadabana chatpa ngamdri Aduni janam tang chatuna yenguger hagen na tawani ai chake kaka hojuma ai chake map do momong su yengni mana thawribado asuna sum lakpana Charles langam na taklakpa mafama do yauri gari do khamlamlaga koina mungtang yenge e chingni pangchaw chaw da ba chingni langam na haibagom chingmai pumba do ma phongna na pumsang sangi aduk pak bu chingmai do phongang ta thai atopa amta marakta yande Charles mathakta ka khali leiba maong singdo koina yengdona uo jobana marang kaina hauri bekna khonglambi maja makhak thak naiduna sembani lambi duna taba atopa lambi ude phana sana kara phangba yum amata tade asum karapana lete mana mama phama ma thengnare maphamdo hek yobaga nupani khak praprap changsilai Charles nupani duda munning ngai koktegi ton phangba nupa man hairakli kanauna balangpan karigi mafam sida changlei do nupani do masanali hek yengbada mi luba makhalgi midaoi
mayamna senaba khangrau phore chapal loina setli litli tongi Charles adumaki figam di expect tawdabani ai nakhoi gi chief do amta unagi Pani do amaga magayeng nei aduga karino makhoi gi londa kai kai no yam ngangne Charles marol do khangdraduna marakta thacinduna hairakle excuse me Wari sanarambani do chap chap lepi aduga Charles ti ngai nupa mana sakkak laptaw na haire changpa yare khunda akhoi gi ningthau una pagi ayaba do akhoi piba ngamla aduna nang hankro amuk hanna lakana atopa wari sa ga haibai nati nakoi sidagi phau khara log ga ge tawani nupa ni do mug yeng nei nupa mana mu ansilagduna ayan ba phau piningai leite akhoi gi khun ki pau chana ba kona tapi ne yamda siani bora jam tangoi reso karira bora jam hai du di adok jam bani ne as leite hai pire chapiro ne kari sum ngang leipra abamba do pige phau du dang piu hai bani yam nungai da chapiro hai base tapi te ne Charles wadawa ka sam tharamde mamai lei thok duna aduma kum tharakli dupani do so tingak ing hauri Charles gari do thau duna imphalom da dumak halakli Paniam tengle mamsilak labani pungmuk ki changda gari do lep tabi wakal dana khanba yaba jagat ki wakal makai khandana thaurakli ngasai makai haning dabagira magi pocket yauriba phone do lauthok dana yengi miss call mayam ama lairami mamagi mapagi mapugi machalgi ngasai makai silent da thamjin bani pakat naramlani mayam do maramdi ma sida chatkani haibase langam natana kana su khanghaudi phone do call back tawge haiduna nambalak naringai mangdo chatpa mi mata gari do thengge tawbada break khangpha phai phone do nakan ge set do da thamlamnaga proper kum tharai aduga tu duna lairi badugi manang do da changsilai nupini masak tiude masam duna mamai do khumjin duna makut ani changduna makhong yet do kana paisin duna lairi nakana plastic bag ama pairi gari break fa badu da khong do da khara yaisin ki ba mali mage do Charles Nipi do gi manang do da ningkhang pham tharaduna plastic bag do khonga do na pairaga sorry ayu hongri sopra Nipi do mamai do phat haigala mamit ani do arai khai khojili besum do so arai khai sopraga kapngang do do na hairakle sono jobra mi ma khong se da gari na tak thatlaga sopro kainaga ai si khong se na re se kamai taw rege ba kanai wa khala thawri no gari do ba pero ai pot ka dom ta sopino mitang ko se di Asi haiduna Charles ki makutagi phatmun duna lawi aduga hakat ki haiduna peri tawbaduda makong duna mandana doge tawrukpaduda Charles pakhat boy kari wai hek kon boy kai wai tawduna khwang wai duda hek kolaga ngakle hek daga koli ne hey hado hey ai oma wangang duna Charles ki makuto phat inthokpada matanda mu hai tharak duna duseli tawriba ma tawduda Charles jimbalu chingkhalaga khajik noklui Ado urubadai nupi do sauraduna hairakli kaino nang noido ha matang sida kai chanarige ha kai chanarige ba manga kado in dana ngangli bani haina tawribado Charles ti am nokning bado phantharaga nupi do ge pamwam do da haifet pairaga chingkhat poi thangat poi tawraduna khongdo sprain ko mato ba mal anakpada leiba hospital am da chatagi yengosi yar lei tekera ayub yong na badum chachakrage akhoi so mapa na ngairamani khongdu ga yagadra yadraso yana ba chatpa tare dana hospital fawdang chalusi aduga ayimuk drop tower su taw jaramge kaino dang na ise hospital da se ampuning sina Charles karino taw khalakli ba ma ongdo wangang ma phawba tan selekli nubi do makhongdo muksu thangge tawbada naraduna thangba yandri Charles phat on selakduna amuk hairakli Jasilam Nang na hospital da puning mandana ay khongse na magaloi henjel khongse thang magam ta yadre ba ai John samdana na pido gari da kahali aduga ani do anak pada leiba hospital amada gari do thauduna lagli langtak na bapok do na hangag pa pretend di wahang natte supnagi kanano haina hangfam thokpa magum hangoba khakni mapam sida lairiba karam na pibo khangduna hangadawriba amaram de yenglebadi yamaram chana ba mani Ibuang, lohongbana mito ina kango. Hoida, aduraso kashu kaidida. Singthano ngahang tuda sor pungat lurabani aduba haujiktada sor do kharat chaning tana honba yarak pagam tawrakli.
ꯑꯗꯨꯗꯤ ꯃꯆꯥꯏꯕꯦꯝꯃ ꯏꯕꯣꯡ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯏꯕꯨꯡꯒꯤ ꯃꯅꯥꯛꯇ ꯁꯤꯡꯊꯥꯅꯨꯗꯤ ꯈꯨꯝꯗꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯍꯣꯏ ꯍꯣꯏ ꯐꯖꯅ ꯆꯠꯂꯨ ꯃꯆꯥꯏꯕꯦꯝꯃꯁꯨ ꯆꯠꯂꯗ꯭ꯔꯣ ꯑꯩꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤꯗꯅ ꯁꯤꯡꯊꯥꯅꯨꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯕ꯭ꯔꯗꯦꯟꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯂꯤ ꯃꯆꯥꯏꯕꯦꯝꯃ ꯋꯥꯔꯤꯝꯗꯣ ꯁꯥꯈꯤꯁꯦ ꯑꯩꯒ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯏꯕꯨꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯁꯤꯡꯊꯥꯅꯨ ꯕ꯭ꯔꯗꯦꯟꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ ꯅꯣꯛꯃꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯠꯇꯣ ꯑꯝꯇ ꯊꯥꯗꯣ ꯇꯥꯝꯆꯥ ꯑꯩ ꯅꯥꯕꯅ ꯁꯤꯗꯧꯔꯦ ꯅꯪꯅ ꯃꯨꯛꯆꯕꯩ ꯅꯥꯖꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯝꯇ ꯊꯥꯗꯣꯛꯑꯝꯃꯤ ꯏꯁꯧ ꯂꯥꯡꯒꯅꯨ ꯁꯅꯥ ꯄꯛꯆꯗꯦꯀꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯁꯤ ꯇꯥꯝꯆꯥ ꯁꯣꯅꯣ ꯑꯉꯥꯎꯕꯧ ꯄꯛꯆꯗꯦ ꯍꯥꯏꯔꯃꯛꯇꯗ ꯍꯟꯖꯤꯟ ꯂꯥꯡꯉꯤꯅꯦ ꯃꯥꯒꯤ ꯁꯧꯁꯦ ꯇꯞꯅ ꯄꯥꯏꯔꯒꯦ ꯀꯟꯅ ꯄꯥꯏꯔꯔꯣꯏꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯕ ꯁꯤꯡꯊꯥꯅꯨꯒꯤ ꯃꯈꯨꯠꯇꯨ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯤꯕ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯊꯥꯗꯣꯔꯛꯂꯤ ꯍꯥꯏꯒꯨꯝꯂꯗꯅ ꯐꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈ꯭ꯔ ꯃꯥꯜꯂꯤ ꯇꯅꯧ ꯉꯧꯔꯣ ꯉꯧꯖꯕꯤ ꯈꯨꯠꯇꯣ ꯃꯥꯅ ꯍꯦꯛ ꯊꯥꯗꯣꯛꯄꯗ ꯄꯨꯡꯉꯥꯡꯉꯥꯡꯂꯤ ꯕ꯭ꯔꯗꯦꯟ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯗꯨꯅ ꯈꯨꯠꯇꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯆꯨꯃꯜ ꯃꯅꯥꯛꯇ ꯊꯥꯡꯒꯠꯇꯨꯅ ꯐꯨꯒ ꯀꯥꯝꯂꯤ ꯐꯔꯕꯣ ꯅꯥꯕ ꯈꯔ ꯐꯠꯇꯦ ꯅꯥꯔꯤ ꯑꯗꯨꯝꯁꯨ ꯅꯥꯔꯅꯤ ꯏꯁꯧ ꯃꯆꯥ ꯌꯥꯝ ꯂꯥꯡꯂꯤ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯃꯆꯥꯏꯕꯦꯝ ꯑꯁꯤ ꯑꯗꯨꯕꯨ ꯕ꯭ꯔꯗꯦꯟꯗꯤ ꯃꯥꯅ ꯂꯥꯡꯂꯤꯕ ꯏꯁꯧ ꯃꯆꯥꯗꯣ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯧꯈꯠꯂꯛꯂꯤ ꯑꯗꯨꯝ ꯅꯥꯕꯗꯤ ꯌꯥꯔꯣꯏꯗ ꯑꯩꯁꯦ ꯐꯠꯇꯕ ꯑꯣꯏꯅ ꯈꯟꯈꯤꯗꯣꯏꯅꯤ ꯇꯥꯝꯆꯥꯕꯨ ꯐꯕ꯭ꯔꯣ ꯃꯤꯒꯤ ꯃꯈꯨꯠꯁꯦ ꯀꯟꯅ ꯄꯥꯏꯁꯤꯜꯂ ꯅꯥꯍꯜꯂꯤꯗꯨꯕꯣ ꯕ꯭ꯔꯗꯦꯟ ꯅꯣꯛꯃꯤ ꯁꯤꯡꯊꯥꯅꯨꯒꯤ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯃꯆꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯆꯨꯞꯄꯤ ꯁꯤꯡꯊꯥꯅꯨ ꯃꯈꯨꯠꯇꯨ ꯐꯠ ꯁꯠꯇꯣꯛꯏ ꯑꯗꯨꯒ ꯏꯁꯧ ꯁꯧꯕ ꯃꯇꯧꯗ ꯍꯥꯏꯔꯛꯂꯤ ꯇꯧꯕꯤꯔꯅꯨ ꯅꯣꯏ ꯃꯄꯥꯟꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯒꯗꯣ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯕ꯭ꯔꯗꯦꯟꯗꯨ ꯅꯣꯛꯃꯤ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯕꯁꯤꯕꯣ ꯌꯥꯔꯤꯁꯦ ꯅꯣꯏ ꯍꯅꯤꯁꯦ ꯂꯥꯜꯂꯦꯕ ꯀꯥꯏꯗꯩ ꯍꯅꯤꯅꯣ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯊꯥꯅꯨ ꯐꯝꯂꯝꯕꯗꯒꯤ ꯐꯠ ꯂꯦꯞꯈꯠꯂꯤ ꯕ꯭ꯔꯗꯦꯟꯁꯨ ꯐꯝꯂꯝꯕꯗꯒꯤ ꯂꯦꯞꯈꯠꯇꯨꯅ ꯁꯤꯡꯊꯥꯅꯨꯒ ꯇꯨꯡꯗꯒꯤ ꯀꯣꯜꯂꯛꯏ ꯑꯗꯨꯒ ꯈꯗꯥꯡꯗꯣ ꯁꯤꯡꯊꯥꯅꯨꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯃꯒ ꯅꯥꯀꯣꯡ ꯃꯌꯥꯗ ꯃꯆꯤꯟꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯉꯁꯥꯏ ꯇꯧꯕꯗꯨꯗꯅꯤ ꯅꯨꯡꯁꯤꯃꯟꯗꯅ ꯈꯨꯠꯇꯣ ꯌꯥꯝ ꯄꯥꯏꯅꯤꯡꯉꯨꯔꯕ ꯑꯗꯨꯗ ꯑꯩꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕꯩ ꯈꯔ ꯍꯦꯟꯅ ꯀꯟꯅ ꯄꯥꯏꯈ꯭ꯔꯦ ꯑꯗ ꯑꯩꯈꯣꯏ ꯁꯅꯥꯏ ꯃꯈꯨꯠꯁꯦ ꯉꯪꯁꯪ ꯉꯥꯡꯉꯒ ꯂꯩꯔꯝꯃꯤ ꯇꯥꯝꯆꯥꯗꯣ ꯂꯥꯜꯂꯦꯕ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯥꯏꯅꯒ ꯀꯟꯅ ꯄꯥꯏꯔꯔꯣꯏ ꯉꯁꯥꯏ ꯁꯥꯎꯕ ꯍꯧꯔꯛꯄꯗꯨꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯁꯨꯝ ꯀꯨꯏꯅ ꯁꯥꯎꯖꯤꯜꯂꯛꯑꯗꯤ ꯑꯩ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯤ ꯑꯗꯨꯅ ꯁꯥꯎꯔꯅꯨ ꯐꯔꯣꯀꯣ ꯁꯤꯡꯊꯥꯅꯨ ꯍꯧꯖꯤꯛꯇꯗ ꯊꯃꯣꯏꯗꯨ ꯄꯦꯠꯊꯔꯛꯏ ꯕ꯭ꯔꯗꯦꯟ ꯑꯗꯨꯅ ꯊꯦꯝꯕꯗꯨ ꯃꯥ ꯌꯥꯝ ꯄꯥꯝꯕꯅꯤ ꯍꯔꯥꯎꯖꯕꯅꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯃꯥꯏꯊꯣꯡꯗꯨ ꯃꯥꯕꯨ ꯀꯣꯜꯂꯤꯕ ꯕ꯭ꯔꯗꯦꯟꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯕ꯭ꯔꯗꯦꯟꯒꯤ ꯃꯥꯏ ꯊꯝꯂꯤꯕ ꯂꯦꯡꯖꯨꯝ ꯑꯗꯣꯝꯗ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯏ ꯈꯖꯤꯛꯈꯛ ꯕ꯭ꯔꯗꯦꯟ ꯃꯉꯛꯇꯨ ꯈꯖꯤꯛ ꯏꯟꯈꯠꯂꯛꯇꯨꯅ ꯁꯤꯡꯊꯥꯅꯨꯒꯤ ꯈꯖꯥꯏꯗ ꯃꯆꯤꯟꯗꯨꯅ ꯊꯦꯡꯂꯛꯂꯤ ꯁꯤꯡꯊꯥꯅꯨ ꯅꯣꯛꯃꯤ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯁꯨꯛꯂꯞ ꯇꯧꯅ ꯕ꯭ꯔꯗꯦꯟꯗ ꯌꯦꯡꯂꯛꯂꯤ ꯑꯩ ꯆꯠꯂꯒꯦ ꯇꯥꯝꯆꯥ ꯕ꯭ꯔꯗꯦꯟ ꯃꯉꯛꯇꯨ ꯊꯥꯡꯗꯣꯛꯇꯨꯅ ꯁꯤꯡꯊꯥꯅꯨꯕꯨ ꯃꯉꯣꯜꯂꯣꯝꯗ ꯑꯣꯟꯁꯤꯟꯍꯜꯂꯤ ꯑꯗꯨꯒ ꯁꯤꯡꯊꯥꯅꯨꯒꯤ ꯈ꯭ꯋꯥꯡꯗ ꯃꯈꯨꯠ ꯑꯅꯤꯅ ꯀꯣꯟꯁꯤꯜꯂꯒ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯗꯨꯅ ꯀꯥꯏ ꯆꯠꯇꯣꯏꯕ ꯆꯥꯛ ꯊꯣꯡꯉꯨꯒꯦ ꯇꯥꯝꯆꯥ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕ ꯂꯥꯝꯗ꯭ꯔꯤ ꯊꯣꯡꯉꯨꯈꯤꯅꯨ ꯉꯥꯏꯍꯥꯛ ꯂꯩꯈꯣ ꯑꯩꯒꯤ ꯅꯥꯛꯇ ꯇꯥꯝꯆꯥ ꯏꯊꯟꯗ ꯂꯩꯕꯗꯣ ꯇꯜꯂꯦꯕ ꯇꯥꯝꯆꯥ ꯍꯥꯎꯋꯣ ꯁꯤꯡꯊꯥꯅꯨꯗ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯏꯁꯤꯡꯅ ꯈꯨꯝꯒꯗ꯭ꯔꯥ ꯕ꯭ꯔꯗꯦꯟ ꯃꯉꯛꯀꯗꯨ ꯅꯣꯛꯂꯗꯨꯅ ꯈꯨꯝꯗꯗꯤ ꯀꯩꯅꯣ ꯍꯪꯉꯣ ꯀꯩꯅꯣ ꯍꯌꯦꯡꯀꯣ ꯃꯈꯥꯗꯤ ꯇꯥꯝꯆꯥꯅ ꯁꯤꯗꯩ ꯆꯠꯈ꯭ꯔꯒ ꯑꯩꯁꯦ ꯍꯌꯦꯡꯉꯩ ꯂꯧꯕ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯦꯅ ꯁꯨꯝ ꯋꯥꯔꯤꯅꯤꯀꯣ ꯑꯥꯗ ꯁꯨꯝ ꯐꯔꯛ ꯇꯥꯔꯦꯅ ꯈꯜꯂꯁꯦꯕ ꯇꯥꯝꯆꯥ ꯑꯩꯕꯨ ꯀꯥꯎꯒꯗ꯭ꯔꯥ ꯕ꯭ꯔꯗꯦꯟ ꯁꯤꯡꯊꯥꯅꯨꯕꯨ ꯃꯊꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯀꯣꯜꯂꯛꯏ ꯆꯦꯠꯅ ꯌꯥꯝ ꯆꯦꯠꯅ ꯆꯨꯝꯕꯥꯜꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯇꯧꯗꯨꯅ ꯇꯥꯛꯂꯤ ꯊꯥꯗꯣꯛꯂꯣꯏ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ ꯃꯇꯧꯅ ꯎꯠꯄ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯆꯨꯝꯕꯥꯜ ꯋꯥꯡꯃꯂꯥꯅ ꯍꯥꯏꯅꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯗ ꯈꯥꯏꯅꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯒꯤ ꯁꯅꯥꯕꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯗ ꯀꯥꯏꯅꯈ꯭ꯔꯕꯁꯨ ꯇꯥꯝꯆꯥꯅ ꯑꯩꯒꯤ ꯁꯅꯥꯕꯨꯗꯤ ꯀꯥꯎꯔꯣꯏ ꯑꯗꯨꯒ ꯁꯅꯥ ꯐꯅ ꯊꯤꯡꯕ ꯈꯨꯗꯣꯡꯊꯤꯕ ꯂꯤꯁꯤꯡ ꯂꯩꯔꯝꯕꯁꯨ ꯇꯥꯝꯆꯥ ꯅꯪꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯁꯅꯥꯕꯨ ꯃꯊꯟꯇ ꯂꯪꯊꯣꯛꯇꯨꯅ ꯀꯨꯏꯅ ꯊꯝꯕꯒꯤ ꯑꯌꯥꯕꯗꯣ ꯇꯥꯝꯆꯥꯒꯤ ꯊꯃꯣꯏꯁꯤꯅ ꯄꯤꯔꯤ ꯑꯗꯨꯅ ꯀꯨꯏꯅ ꯑꯩꯒꯤ ꯁꯅꯥꯕꯨ ꯑꯩ ꯉꯥꯏꯍꯟꯗꯨꯅ ꯊꯝꯃꯣꯏ ꯅꯪ ꯇꯥꯝꯆꯥꯕꯨ ꯊꯥꯖꯕ ꯉꯝꯗꯕ꯭ꯔꯥ ꯊꯥꯖꯩ ꯍꯟꯖꯤꯟ ꯍꯥꯏꯒꯦ ꯑꯩ ꯇꯥꯝꯆꯥꯕꯨ ꯊꯥꯖꯩ ꯑꯩꯒꯤ ꯇꯥꯝꯆꯥꯕꯨ ꯇꯥꯝꯆꯥꯒꯤ ꯁꯅꯥꯅ ꯊꯥꯖꯩ ꯊꯥꯖꯈꯤꯅꯤ
ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯊꯥꯅꯨ ꯕ꯭ꯔꯦꯗꯦꯟꯒꯤ ꯊꯕꯥꯛꯇ ꯃꯃꯥꯏ ꯄꯨꯂꯞ ꯑꯞꯁꯤꯟꯗꯨꯅ ꯏꯀꯥꯏꯅ ꯅꯣꯛꯂꯤ꯫ ꯕ꯭ꯔꯦꯗꯦꯟꯁꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯁꯤꯡꯊꯥꯅꯨꯒꯤ ꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯗꯨꯅ ꯊꯃꯣꯏꯗꯨꯕꯨ ꯐꯥꯊꯔꯤ꯫ ꯁꯤꯡꯊꯥꯅꯨ ꯕ꯭ꯔꯦꯗꯦꯟꯒꯤ ꯅꯥꯛꯇꯒꯤ ꯅꯣꯛꯃꯤ ꯋꯥꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ ꯃꯌꯨꯝꯂꯣꯝꯗ꯫ ꯃꯥꯅ ꯏꯃꯨꯡ ꯆꯪꯉꯛꯄꯗ ꯃꯃꯥꯏꯕꯦꯝꯃ ꯃꯉꯥꯂꯩꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯏꯕꯦꯝꯃ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨꯃꯗꯤ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯁꯤꯡꯊꯥ, ꯏꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯃꯉꯥꯂꯩꯃ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯡꯊꯥꯅꯨ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯒꯦ ꯈꯟꯖꯕꯅꯤ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯃꯃꯥꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯤ ꯋꯥꯕꯨ ꯑꯣꯏꯔꯤꯒꯕ ꯈꯟ ꯉꯥꯏꯍꯥꯛ ꯉꯛꯆꯥꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯊꯣꯛꯏ ꯃꯥꯁꯨ꯫ ꯃꯉꯥꯂꯩꯃ ꯐꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯡꯊꯥꯅꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯃꯃꯥꯒꯤ ꯑꯣꯏ ꯊꯪꯕꯗ꯫ ꯏꯃꯥꯒꯤ ꯁꯤꯡꯊꯥ, ꯅꯄꯥ ꯏꯕꯨꯡꯉꯣꯗꯣ ꯌꯥꯝ ꯁꯥꯎꯔꯦ꯫ ꯁꯤꯡꯊꯥꯅꯨꯗꯨ ꯉꯛꯅ ꯃꯃꯥꯗꯤ ꯉꯛꯏ ꯀꯔꯤꯅꯣ ꯃꯄꯥꯅ ꯃꯥꯕꯨ ꯁꯥꯎꯔꯦ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯨꯗ ꯑꯣꯏꯕ ꯌꯥꯕ ꯋꯥꯈꯜ ꯀꯌꯥ ꯄꯨꯁꯤꯟꯗꯨꯅ ꯈꯜꯂꯤ꯫ ꯈꯟꯕꯗ ꯊꯣꯛꯇ꯭ꯔꯗꯨꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯪꯂꯛꯂꯤ꯫ ꯀꯩ ꯃꯔꯝꯒꯤꯅꯣ ꯏꯃꯥ? ꯅꯪꯕꯨ ꯈꯨꯂꯥꯡꯂꯛꯄ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯅꯅꯦ ꯈꯨꯟ ꯄꯨꯝꯕ ꯋꯥ ꯂꯥꯎꯅꯔꯤꯕꯁꯤ ꯅꯪ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ? ꯃꯤ ꯑꯅꯤ ꯁꯨꯅ ꯄꯨꯟꯕ ꯌꯥꯗꯦ, ꯅꯪꯒꯤ ꯋꯥꯔꯤ ꯑꯃꯠꯇꯅꯤ ꯉꯥꯏꯔꯤꯁꯤ꯫ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯏꯃꯥꯒꯤ ꯁꯤꯡꯊꯥ? ꯁꯤꯡꯊꯥꯅꯨ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯀꯔꯝꯅ ꯀꯅꯥꯅ ꯁꯟꯗꯣꯛꯇꯨꯅ ꯈꯨꯟ ꯄꯨꯝꯕ ꯁꯔꯥꯁꯜꯂꯝꯂꯤꯕ? ꯃꯉꯥꯂꯩꯃꯁꯨ ꯋꯥꯍꯪꯗꯨ ꯃꯈꯥ ꯁꯝꯊꯔꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯃꯁꯤ ꯑꯆꯨꯝꯕꯔꯥ ꯁꯤꯡꯊꯥ? ꯀꯔꯤ ꯈꯨꯝꯁꯤꯒꯦ? ꯑꯁꯦꯡꯕꯕꯨ ꯍꯥꯏꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯤꯅꯝꯂꯁꯤꯔꯥ? ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯃꯤꯅꯝꯕ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕꯤ ꯃꯃꯥꯒꯤ ꯃꯐꯝꯗ? ꯊꯃꯣꯏꯗꯗꯤ ꯈꯟꯈꯤꯕꯅꯤ ꯕ꯭ꯔꯦꯗꯦꯟꯅ ꯃꯐꯝꯁꯤꯗꯩ ꯆꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯂꯒꯦ, ꯃꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕꯒꯤ ꯋꯥꯔꯤꯁꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯂꯒꯦ, ꯑꯁꯦꯡꯕꯁꯤ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯟꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯄꯨꯝꯅꯃꯛ ꯅꯤꯐꯣꯡ ꯐꯣꯡꯂꯕꯒꯨꯝ, ꯐꯣꯡꯕꯗꯤ ꯅꯠꯇꯦ ꯃꯌꯥꯝꯅ ꯆꯤꯟꯍꯥꯏ ꯑꯣꯏꯅ ꯄꯉꯥꯡꯗ ꯉꯥꯡꯅꯕ ꯈꯛꯅꯤ, ꯑꯁꯦꯡꯕ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯃꯌꯥꯝꯅ ꯆꯤꯡꯅꯕ ꯈꯛꯅꯤ ꯃꯇꯧꯗꯨꯗ꯫ ꯆꯤꯡꯅꯕꯗꯨꯅ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯗꯨꯅ ꯑꯁꯦꯡꯕ ꯃꯥꯟꯍꯟꯕꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯁꯤꯡꯊꯥꯅꯨꯅ ꯍꯥꯏꯔꯤꯕꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯂꯩꯈꯤꯅꯤ, ꯑꯗꯨꯕꯨ ꯑꯔꯥꯟꯕꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯔꯨꯕ ꯍꯥꯏꯔꯒꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯅꯤ꯫ ꯃꯃꯥꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ꯫ ꯅꯨꯡꯁꯤꯕꯗ ꯃꯤꯅꯝꯕ ꯇꯧꯔꯣꯏ ꯃꯆꯤꯟꯃꯛꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯐꯤꯕꯝꯅ ꯃꯇꯝꯅ ꯌꯥꯗ꯭ꯔꯤ, ꯍꯧꯖꯤꯛ ꯃꯥ ꯃꯤꯅꯝꯕꯗ ꯇꯥꯔꯕ꯭ꯔꯥ? ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯅꯝꯂꯨꯕ ꯅꯨꯡꯁꯤꯕꯗ ꯃꯤꯅꯝꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ, ꯑꯁꯦꯡꯕꯗꯣ ꯕ꯭ꯔꯦꯗꯦꯟꯒꯤ ꯐꯤꯕꯝꯅ ꯀꯔꯤ ꯑꯣꯏꯕ? ꯃꯃꯥꯅ ꯃꯄꯥꯅ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯕꯨ ꯑꯃꯗꯤ ꯕ꯭ꯔꯦꯗꯦꯟꯕꯨ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯛꯄ? ꯋꯥꯈꯜꯁꯤ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯁꯤꯡꯊꯥꯅꯨ ꯃꯀꯣꯛꯇꯨ ꯄꯣꯛꯈꯥꯏꯒꯗꯧꯔꯤ꯫ ꯃꯉꯥꯂꯩꯃ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯐꯅ ꯀꯨꯏꯅ ꯉꯥꯏꯔ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯗ ꯑꯍꯦꯟꯕ ꯆꯤꯡꯅꯕ ꯑꯃ ꯍꯥꯞꯈ꯭ꯔꯦ꯫ ꯃꯥꯒꯤꯗ ꯍꯥꯏꯐꯝ ꯊꯣꯛꯄ ꯑꯃꯒꯨꯝ ꯍꯥꯏꯔꯛꯂꯤ꯫ ꯅꯄꯥꯅ ꯉꯁꯥꯏ ꯄꯨꯟꯁꯤꯕꯒꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯑꯊꯨꯕꯗ 5-10 ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ, ꯅꯤꯡꯉꯥꯏ ꯇꯧꯕꯁꯨ ꯌꯥꯔꯣꯏ, ꯑꯣꯏꯔꯣꯏꯗꯕꯗ ꯃꯪꯂꯥꯟ ꯁꯥꯒꯠꯀꯅꯨ꯫ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯃꯉꯥꯂꯩꯃ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯤꯡꯊꯥꯅꯨꯗꯤ ꯀꯣꯛꯊꯛꯇ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯒꯠꯄꯤꯔꯝꯂꯤ꯫ ꯈꯨꯟꯒꯤ ꯆꯠꯅꯕꯤꯅꯤ, ꯂꯨꯍꯣꯡꯅꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯍꯣꯡꯒꯅꯤ, ꯍꯣꯡꯗꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯕꯗꯤ ꯏꯃꯨꯡ ꯄꯨꯝꯕ ꯑꯋꯥꯕꯗ ꯇꯥꯕ ꯍꯥꯏꯕꯁꯤ ꯂꯣꯛꯅꯨꯡ ꯈꯨꯟꯒꯤ ꯑꯣꯏꯅ ꯆꯠꯅꯔꯛꯂꯕ ꯆꯠꯅ ꯀꯥꯡꯂꯣꯟꯅꯤ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯂꯤꯕ ꯑꯆꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯠꯇꯦ, ꯈꯨꯟꯗꯨꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯋꯥꯗꯨ ꯀꯥꯏꯐꯗ꯭ꯔꯕꯅꯤ, ꯁꯣꯏꯐꯗ꯭ꯔꯕꯅꯤ꯫ ꯀꯔꯤ ꯇꯧꯅꯤ? ꯍꯧꯖꯤꯛ ꯁꯤꯡꯊꯥꯅꯨ ꯀꯔꯤ ꯇꯧꯅꯤ? ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯟꯒꯅꯤ? ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤ ꯉꯁꯤ ꯑꯁꯤꯗ ꯃꯃꯥꯒꯤ ꯋꯥꯍꯩ ꯈꯔꯅ ꯀꯛꯂꯝꯂꯕ꯭ꯔꯥ?